Sahi sigi February marida Sri Yumnam Khemchana Manipur ki Mukhyamantri oina wasak lauduna anobo lengak ama lakhibaga loinana ing tappa soidan hanjilaklani haibagi thajaba ama miyamna phaunadaba natte Kanglup ki irang amana sahi ahum lom sida Manipur ki miyam asi hainingai leitana warabani mioi lising kaya lanjena duna leidi adubu tapna kaya amana mayum da hanjinaba yaukre mamangi Rashtrapati sasan gi matam adudasu nongmai amada tai khulai kaya lokhatuna lamdam masigi irang nemtha bada mateng pangkidaba natte asopa ama taishin hanbada matam changbagum Kanglup ki irang asina sohan khiba hanagi thajanaba adu hojikti tapna amuk hanjilakpu ure haibada haimanba thokloi thajanaba asi makhata na hanjil handuna mahusagum tangdu leitana leminaba yanana ba pandamda Sri Yumnam Khemchana Mukhyamantri hek oibaga jiribamda sattuna Kanglup kayagi miyamgu unaki loinana tongan ba Kanglup kayagi lusingba singu unadana wari sanaki lanjena duna leiba singasu unaki sigi mamangda Kangpokpi da su sattuna Kanglup kayagi lusingba sing lanjena duna leiba singa unaki masi miyamge thajaba hanjil hanaba asapiba khongchatni National Highway ani asida leiba miyamda thajaba puraktuna maru aiba lambi ani asi phaunaduna mahusagi phibamda hanjil hanaba asoba thaurang amani Anirak suba khongchat oina Mukhyamantri Yumnam Khemchana Kangphal gi lambida handak jiri da chaliba asisu yamna maru oi tha sigi marida National Highway kunthra tarita chakhiba asi mitai rajniti lusingba amagi ahanba asoba khongchat ni thokriba lising ani kulhumdoi gi Manipur gi puari ra chauna mafam kallagadaba irang adugi matungda yamna singtha ningai oiba Mukhyamantri amagi achetpa thajaba kayana yomlaba khongchat ni haidaba ngamloi thauna phaba khongthang amani Deputy Chief Minister oiriba Srimati Nemcha Kip gen amadi magi kangbuna sagolakpa asina su hena pangal haptaba natte tampaki isil inausu singi isil inausu yamna warabani mahusagi punsida hanjinba loina pamlebani lengaki lusingba amu oina masibu hanjil hanabu hotnaba haibasi yamna maruiba thodang amani mahakaloina na party gi state president A. Sarada Devi, MLA Singh Haikam Dingo, Kongkham Robindro, Laurembam Rameswar, Dr. Sapam Ranjan, Tongbram Robindro, Sapam Kunjakishore, Sanasam Premchandra, Sheikh Nurul Hassan Amadi local MLA Asaf Uddin Yauki. Kilometer sani kun sangbay Imphal jiri lambi asi garina satpara pung taruk lom changki lengang pokpi yaubuda Deputy Commissioner na lusingba official singna Mukhyamantri Sri Yumnam Khemchan butaram na okay. Sigi tungda ningsing khulda leba Jiribam District Hospital da su changduna layeng sang adugi phibam yengsinki Kanglup mayam punna phaminaba mifam amada Mukhyamantri na haiki Manipur gi jila khudingmaktai irang thokraba matungda community punna phaminaba haibasi Jiribam District na ahanba oire Kanglup ki lusingba singna su Mukhyamantri da thune ing tappa hanjil hanaba appeal tawbaga loinana magi punsinnaba wakhalon adubusu thagatki lanjena duna leiriba meitei kuki paite mar IDP singasu haktengnana unaduna makhoina thengnariba awaba amadi khudongchadaba kaya punna phaminaduna khanaminaki tabre nungaiba wafam amana kuki village gi lusingba amana lenga asida thasaba thamduna masagi khulda hanjinaba sem sare haibaga loinana Jiribamda khundariba majority mitei community asi wakhal yamna chawi haina phongdorakkiba asimakni ma nupi masa amana su Mukhyamantri da ekhoigi iramda tek ta kaidana hanjil hanaba thajaba pibiramu haina appeal tawki Mukhyamantri na su thajaba piraduna soiduna mayumemda hanjil hangani hairongki handeke ani suba jiri khongchat asi mai pakpa amani haibada haimanba thokloi sigi tungda Mukhyamantri amadi magi kangbuna asami mafam anindam vote khombasatki kasargi udharbonda kendragi BJP gi mirep oiriba Rajdip Golagi da mo vote khongki Silsar manakta leiba Rongpur da miyam tinba mifam amada Mukhyamantri na wangangki Kasarda leiba meitai singna Manipuri nat amadi sanyabi singbu ngaktuna thambaginamak mahakna thagatpa phongdokpaga loinana Kasarga Manipurga puwari digi hauna leinarakpa marisu singthaduna panki Kasargi meitai singna inner line permit amani Manipuri lolbu Nepal suba sidulda salhanabu hotnabra laukiba thaudangdubusu ningsingduna thagatlamki Asami Mukhyamantri Himanta Biswa Sarma na Manipuri lolbu lisingani kunmari da cabinet mifam amada warep lauraba tungda Assam Assembly da Assam Official Language Amendment Bill lising ani kunmari pukatuna pass tawraba tungda act to olhanduna Manipuri loan bu Assam gi Associate Official Language ohenki bani Assam da phida asi phangba loan ani khaktani ahan bada Boro lona hana lising masama pan marphu manga da phangkre Assam gi maitai singna haijaduna lakpadu All Assam Students Union
आमसुगा हेमंत बिस्वा शर्मा गा वारी सानरबा तुंगदा वारेप असि लौखिबनी हेमंत बिस्वा शर्मा ना थामलिबा थाजबा अदुबु नहोंगना ना निंगसिंगलादुना श्री खेमचाना कसारी मैतै सिंगदा मणिपुरी लोन बु एसोसिएट ऑफिशियल लैंग्वेज ओहनबिबगी तविमल खंग उत्पो ओइना चटखिबनी खोंगचत असिदा महाकना हेमंत बिस्वा शर्मा बु असांगी मिखलदा अमुक हलकनाबा मियामना बीजेपी दा भोट थादबियु हाइना अपील तौखी निंगसिंगबा याय लिसिंग अनि कुनमरी सिमक्तदा हेमंत बिस्वा शर्मा ना मितै मयेकबु आसाम दा चतना हन्नबा अयाबा पिबिरंखिबनी मुख्यमंत्री श्री खेमचाना हैलाकांडी की जारीबोंदा लेबा लाइस्रम खुलदा चतुना बीजेपी की मिरेप ओइबा डॉक्टर मिलोन दास की दमक्तसु मियांग मितिन दा वा ngang भोट खोंकी जारीबोन असिसु मैतै निंगथौ मचासिंगना पालम मफम अमनी असुमना मुख्यमंत्री ना जरीबाम अमसुंग आसामी खोंगचत लोइरदुना हलकपगी लंबीदा बीजेपी नुंगबा मंडलना नहाल तांग तरुक निंगथौक्वाबा निमित्ता नोने जिला की लोंगमाई ग्राउंडा महाकपु तराम ओकी हंदकी खोंगचत असिना अनोवा आशा कया पुरक्तुना मणिपुरदा मरा ताने इंग तपो पुरक्पा लमदम सिगी मियामना खौरांग नांगाइनरी